ꯃꯥꯟꯅꯕꯅꯦ ꯑꯣꯛꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯂꯩꯈꯥꯝꯗꯤ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯑꯗꯨꯝ ꯃꯥꯟꯕꯅꯦ ꯇꯨꯝꯕꯁꯦ ꯍꯣꯏ ꯁꯟꯊꯣꯏ ꯂꯨꯋꯥ ꯍꯣꯏ ꯇꯨꯝꯕꯁꯦ ꯁꯨꯡꯇꯨꯝ ꯇꯨꯝꯗꯦꯗ ꯑꯉꯥꯡ ꯀꯞꯄꯕꯨ ꯍꯦꯛꯇ ꯈꯜꯂꯦ ꯑꯗꯨꯝ ꯇꯨꯝꯗꯦꯕ ꯄꯥꯛꯅ ꯇꯨꯝꯕ ꯌꯥꯗꯕꯩ ꯑꯗꯨꯝ ꯃꯣꯏꯗꯤ ꯑꯍꯤꯡꯁꯨ ꯇꯨꯝꯗꯃꯤꯅꯀꯣ ꯑꯗꯒꯤ ꯑꯍꯤꯡꯗꯣ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕꯒꯤ ꯀꯣꯛꯁꯨ ꯉꯥꯎꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯇꯥꯃꯣꯅ ꯃꯥꯒ ꯇꯨꯃꯤꯟꯅꯔꯒꯦꯅ ꯃꯥꯒ ꯑꯉꯥꯡꯁꯤꯒ ꯇꯨꯃꯤꯟꯅꯗꯕ ꯌꯥꯎꯋꯦꯀꯣ ꯇꯨꯃꯤꯟꯅꯔꯀꯥꯟꯗ ꯋꯥꯈꯜꯁꯤꯗ ꯑꯉꯥꯡꯁꯦ ꯀꯞꯄ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯦ ꯀꯞꯄꯕꯣꯏꯗ ꯈꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯗꯥꯏꯔꯦꯛ ꯏꯅꯥꯎꯅꯨꯄꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯨꯝꯕ kaptabani mamu pukna makan kapawan oh tuh macam ni gue itan tum nih tumado mainin kon banina nuai tabako fatte ba mas business to banina mainin kon ba haje mak tabo kan tawidana duna 3 months bokte ai tum itan tum gen tum Ang mga tumme nang bamatang da tum haje kan kuci tum tan tumme tumme cái đó nó yang cần trả lý à rồi đó bị thắc rồi thế mà lại cái nó bị thắc rồi sai tumba pasana wale dina ne cook se haji ko ngaw hawre baydo tumda ya fadan sangye ma de ngo bagine khangbra sangbada ngakchang ngang jani daga ne tang sangaba ma ngakchang ngang jale ba ngowe ba yamna ngangse 23 I've had it 23 Linh thôi ngoài em lại Cái như linh thôi ai sẽ phải dàn ta Tôi sẽ 시엠이 보고 때가 돌아가네 봐 한다. 또 시엠이. ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯈꯔ ꯆꯥꯎꯔꯛꯄ ꯃꯥ ꯅꯨꯡꯁꯤꯕꯀꯣ ꯌꯥꯝ ꯄꯤꯛꯏꯕꯅꯤꯅ ꯁꯨꯝ ꯃꯊꯟꯇ ꯊꯥꯗꯣꯛꯄꯤꯕꯗꯣ ꯄꯥꯝꯗꯕꯒꯤ ꯅꯨꯡꯁꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯇꯧꯕꯒꯤ ꯂꯝꯗꯝꯅꯔꯦ ꯈꯨꯠꯁꯨ ꯐꯖꯅ ꯈꯪꯉꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ 5ꯅꯦ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯁꯨ ꯑꯉꯥꯡꯅꯤꯅ ꯈꯪꯕ ꯈꯣꯠꯄ ꯇꯧꯋꯦ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ
3 khara helam do mala hojik khangdi hojik kya le han kan to kan 3 khara hen smile lai given oh ho choke 23 she ma tum malet ai tum ai tum ne si tham bu da ni ang tong tu chega ai ga cham ha ne 23 days chumba yar ma pa tum da ba koi di ba ko chumba da hogolak tu ni ba ko hogala di ma ti khattana kapim le do pam ma ko sa long to ko do ni ba pam ma sa ba pangal lai te wa re abe ju tum me ba ma ju tum ni ya wa re tum de ai aji pam ma sa ba pangal lai te do na ba chung sa bol banda nang sakit tu nang tum itu si mana Nupa nupi ani oh sabun tum bade plan tum de hida ka pachat date ama chat lo re ba date 19 da next 19 da maga chat kani Puza no ai boy kanano kano dp jo hapte ming jo hapte kana oi du ne khang de wet kya lai ge kg ahum khara he la oh thank you Elena matum mga masang si hai Angel Sorasham Puza ke hai ke na pa wale mandan tum malai ma ya si ka de ba ko ai khumjal le na dum ka do na chinje khar kaure ma thakki ai 50 ka 4 lai C section to we kai ma thil ja to ai pam ma chalo hai ma tang ho ra ba kai na be cha tum tho ai đi nằm bã buồn gì bác không buồn thế phăm mà là cô là cả ngang chứ phăm mà cả đông cái thằng coi kìa xiang liên chứ bã nà đấy còn tàu này vậy gì khoang chú buồn rồi đấy nằm chú buồn rồi đấy hàng ngang một cái khu vực ra không chết pha rồi cái hình tụi rồi cái cốc xuống ao đấy chết tôm chị ấy chăm chừng chứ cái nào mình đây vào với mày trong cùng thì làm đó mà đấy không chụp chứ mà thấu ya để làm đến ngày cả ô hậu đó cái tôm mày hậu đó cái nào để xem bỏng đi mà Hello, Shambi, can you nang the phone to Raja? Ha, nang to month what to Muyadra? Mamma like dear.
ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅꯦ ꯃꯤꯠ ꯉꯛꯁꯪ ꯑꯩ ꯇꯨꯝꯗꯕ ꯌꯥꯗ꯭ꯔꯦꯃꯦ ꯑꯩ ꯁꯨꯝ ꯀꯣꯛ ꯉꯥꯎꯔꯦꯕ ꯇꯨꯝꯗꯕ ꯍꯧꯕꯒꯤ ꯑꯩꯈꯣꯏ ꯑꯕꯦꯒ ꯑꯩꯒ ꯂꯩꯌꯦ ꯃꯥ ꯀꯟꯅ ꯇꯨꯝꯅꯤꯡꯉꯦ ꯑꯗ ꯃꯥ ꯇꯨꯝꯕ ꯍꯧꯗꯣꯔꯛꯑꯣꯌꯦ ꯑꯉꯥꯡ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯆꯥꯅꯨꯄꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯁꯜꯂꯦ ꯃꯊꯛꯇꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯤ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯌꯨꯝ ꯏꯄꯥꯝꯒꯤꯁꯨ ꯑꯗꯨꯗꯨꯅ ꯏꯄꯥꯟ ꯌꯨꯝꯁꯦꯡꯕꯐꯥꯎ ꯑꯗꯨꯃꯥꯏꯅꯗꯤ ꯌꯨꯝꯁꯦꯡꯕꯗꯤ ꯐꯥꯗꯦ ꯏꯄꯥꯟ ꯃꯇꯨꯡꯐꯥꯎ ꯂꯩꯔꯝꯃꯦ ꯏꯄꯥꯟ ꯑꯗꯥꯏꯐꯥꯎ ꯑꯗꯨꯒ ꯑꯗꯨꯝ ꯃꯤ ꯂꯩꯇꯕꯅꯤꯅ ꯆꯠꯈ꯭ꯔꯦ ꯇꯣ ꯑꯉꯥꯡꯁꯦ ꯈꯨꯠ ꯈꯪꯉꯦ ꯑꯉꯥꯡꯁꯦ ꯃꯄꯥꯅ ꯄꯝꯃ ꯀꯣꯏꯆꯠ ꯆꯠꯃꯟꯗꯅ ꯈꯨꯠ ꯈꯪꯉꯦ ꯃꯥꯁꯦ ꯄꯝꯃꯒꯅꯦ ꯄꯣꯞ ꯊꯥꯕ ꯄꯝꯃ ꯄꯣꯞ ꯊꯥꯕꯁꯦ ꯃꯥ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯔꯦ ꯃꯥ ꯄꯝꯃ ꯆꯠꯄ ꯉꯝꯗꯦꯕ ꯑꯩ ꯋꯥꯏ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯄꯝꯃ ꯆꯠꯂꯣꯅ ꯍꯥꯏꯌꯦꯕ ꯑꯧ ꯁꯪꯉꯦ ꯌꯥꯝ ꯑꯉꯥꯡꯁꯦ 45 days ꯑꯧ ꯑꯁ ꯑꯗꯨꯗ ꯂꯥꯟꯒꯗꯤ ꯑꯩ ꯁꯤ ꯑꯉꯥꯡꯁꯦ ꯀꯔꯝ ꯀꯥꯟꯗ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯩꯕꯨꯗꯤ ꯑꯍꯤꯡꯕꯨꯗꯤ ꯈꯤꯇꯪꯕꯨꯗꯤ ꯇꯨꯝꯃꯦ ꯑꯩ ꯑꯗꯨꯅꯅꯦ ꯇꯥꯃꯣ ꯂꯩꯔꯗꯤ ꯇꯥꯃꯣꯅ ꯑꯗꯨꯝ ꯂꯧꯋꯦꯕꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨ ꯃꯥ ꯂꯩꯇ꯭ꯔꯗꯤ ꯃꯥ ꯈꯨꯠ ꯈꯪꯉ ꯃꯥ ꯑꯗꯨꯝ ꯄꯥꯝꯕꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯔ ꯀꯣꯝꯃꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯂꯧꯕꯅꯤꯅ ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯕ ꯇꯨꯝꯃꯣ ꯆꯥꯎ ꯍꯜꯂꯛꯇꯣꯏꯅꯤ ꯅꯨꯡꯉꯥꯏꯕ ꯄꯝꯕꯗꯤ ꯑꯗꯨꯝ ꯄꯥꯛꯅ ꯄꯝꯗꯕꯅ ꯑꯩꯈꯣꯏꯗꯤꯅꯦ ꯑꯍꯥꯟꯕ ꯗꯣꯛꯇꯔꯗꯩ ꯍꯦꯛ ꯄꯨꯊꯔꯛꯄ ꯆꯞꯄꯤꯉꯩ ꯅꯨꯃꯤꯠ 4-5ꯅꯤꯗꯩ ꯍꯧꯔꯛꯑꯦ ꯄꯝꯃ ꯀꯣꯏꯊꯥꯡ ꯊꯥꯡꯉ ꯆꯠꯄ ꯑꯗꯩ ꯈꯨꯠ ꯈꯪꯉꯦꯕ ꯃꯀꯣꯛꯁꯤ ꯑꯩꯅꯗꯤ ꯃꯀꯣꯛꯁꯦ ꯄꯥꯛꯄ ꯄꯥꯝꯕ ꯃꯀꯣꯛꯁꯤꯁꯨꯅꯦ ꯇꯨꯝꯗꯣꯔꯕ ꯈꯪꯗꯦ ꯄꯝꯃ ꯆꯠꯃꯟꯗꯅ ꯑꯗꯒꯤ ꯑꯉꯥꯡꯅꯦꯅ ꯆꯦꯞꯄ ꯇꯨꯝꯕꯅ ꯑꯃꯨꯛ ꯄꯥꯝꯃꯦꯕ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯜꯂꯒꯦꯀꯣ ꯑꯉꯥꯡ ꯁꯨꯡꯒꯦ